chahi kaya changna semgat sagalakpa Ukrain numit tarani gi manungda ut on khiba angakpani masigi saktam asimak oihauki Syria da Ghost City of Syria kaina ngangnari minglaunari Ukraine ki karamba mafam safe no ngasi di major city makai di almost destroy oikre ngasi gi ahing ase capital Kyiv city goina praloi gi ahing oirabasu yagani hairi kilometer kaya sangna east amasung north Ukraine gi maikai digi changlakhiba Russian army tengol mayam Kyiv city da changsin bahukre ngasi numidang Roman Empire na fall oikibabum Zelensky gi singhasan kintharabay the end of Ukraine side amada UNHRC na yamna kanna Putin amati magi troops pu blame tawkre makoina Ukraine gi khwaidagi chawba nuclear power plant tamai honduna prithibi asibu danger da tahalle haina nuclear plant asida reactor taruk lei hai masidagi radiation sandokpa haurakle haina kinari Hojik Kyiv city ki mathakta kayamat oibagi mongni mi sing magi building basement bunkers amadi security mafam sing the lot nari amasung kanglup amana chenari Kyiv city Russian special force na question kre mafam khuding Ukraine amadi Russian force ki marakta akan berlanni Russian fighter sing na mathang missile kap tharakli tank na laimai dagi thomjillakli amasung masibungak na ba Ukraine fighter jet singa atiada fighter masen kap khai nabagi pau sulakli hojik oideba Kyiv city gi phibam angak pani donba ka mofamda akan ba air strike na pumchai chaithokre mofam ase masibu hojik ubada hana dagi mi leirak tabagi phibam malhankhre charni hipta mioi nifumanga amukta da missile attack oiduna sikre masinongai to pauni Russian special force sing angak paphangna sathi hairi makoi gi war technique amadi thauna angak pani makoi changlak padagi Kyiv Ukraine gi sipai gi khutta gi nanthokpagi mong da leire amrom da Pakistan su ngasi namaz juma gi matungda bom ama pokhai dunai mi yamna sikre hairi makoi su lalaksi da uthok lebe kaino santi na te Pakistan NATO na ngasi su confirmation pithorakre Russia Ukraine land asida NATO changloi amarom da Ukraine amadi Russia ge marakta second round talk oikre Ukraine na thamkhiba search sing Russia na yakhidre Ukraine loidri phawbada Russia land taragani Putin na ngasi su haikre Ukraine ge army sing neo nazi ni nazi kanglup ka khenade Tanja sida nungai ba pau ama phanglure Bihar macha ama Russia da MLA oiduna lai hairi mingna abhai sing kawi Russia da doctor dambajat ki bani doctor oiraga halaki kharani practice toram ki India da adugi matungda Russia da amuk hanki nupi khangna bile hewi adudagi Russia gi Putin gi party da join tawduna election lepadagi MLA oiki bani abhai sing na hai Russia na lan tari base lante Ukraine da Putin na chance ki api ki wangang na baki China gi army Bangladesh ta deploy tawduna thamlabadi India na kari khangani madugi phibam dumakni Ukraine gi ase NATO country sandokpa Russia na yade masi haina kibagi against ni matam amada historic wani amarom di Ukraine na Russia makna thalabasu NATO da changani torakpani masidagi oiri bathaudokni ngasi gi ase Ukraine NATO da chalabadi NATO force Russia gi border yoraklagani masi Russia na kaidonung pamde Hojiksu Kharkiv ta Indian student chahum hena problem nangduna lairi makoy asiyam awaba taram lagani karigi maramdi Kharkiv ta yam akan balani India gi timing da haira ka numida gi pung dipan dagi ngasi gi baro phawbu gi manungda Russia gi attack sathina kan gani Kyiv city da mathak dagi missile makha dagi tank amadi special force ki khongjang tap na koisil labani rajdhani asida Kyiv ki lan sathi gani hairi nupi angang ahan angamba city dagi thokan kre Ukraine gi sipai amadi public sing loina khulai paiduna city ase kanbagi damak mapam da camp barricade saduna laikre awabaki saktam ni angakpagi mongni Kyiv city kayani laikigani thatpangam loi Ukrainian singna NATO country sing hojik yamnamak alert ni lan asida yaudrabasu makoina phangba border singda mitna singduna laikre ngasi numidang ase final numidang oiraba yai Kyiv city da kayam sangna ngakpa yenglasi Ukrainian singna hojik lan ki mairei ole Russia na laksinba helakle